Imphal East Lamlai Kendra gi manung channa leiba sekta da ngarang security force na khul ngakpa singdagi khutlai fagat kibagi thawongbo yaningda ba phongdoktuna maike yadom gi miyam na ngasi wakat mifam famduna khongjang changsin khre wakat mifam aduga mari leinana hizam babida kaubi mairapai bi amana phongdorakpada sekta asi red zone oiriba sabungkhok thamnapokpi sanasabina chingba mafam singa yamna naknana leiba khul amani Manipur da thogliba chahi amaga makhai faraklaba lan asi ngasi fawba loisinba ngamdana leiribani Lan loisindringai asida miyamgi punsi kannanaba leiriba khulngakpa singdagi khutlai laukhatkiba haibasi yamna laibak thibani lan asina tasengna loikiba oirabadi khutlai laukhtkibada ayetpa leiroi aduga mairapaibi singna su lengakta soidana thingatkani adubu lan su loidringai ngasi hayeng kari thokani khangdana leiringai matam asida asigumba thodok thokpa asi yamna laibak thibani karigumba asigumba thabak asi tauge hairabadi Manipur da irang leitare haiba adugi ayibachi ama pibiyu madu natrabadi ngarang fakiba Khutlai sing adu handokpir u haibana chingba wafam sing phongdokhi Amaromda wakat mifam aduda saruk yakhibi sekta apunba mairapaibi gi secretary Waikhom Gangana haikibada lengakna santi leire haina lauriba asi karamba santino aduga miyam na ngasi fangliba awaba asina karamba santi gi khudolno ngasi su relief camp ta miyoi kaya changjafam lauduna leiriba sing asi masagi mayumda hanjan hanbasu natte haireduna state force na micham miyamda ngarang chathakiba thawong sing adu akan mamongda yaningde khul ngakna leiriba singdagi pukiba khutlai sing handokpirau hainasu phongdokhi ngarang akhoi khungi leijaba akhoi khungakpadagi khoi leijariba akhoi khulai moina commando na laaga lakhatpigi ba adugi matang da khoi yaningdabigi khoi tawjabani akhoi ne akhoi na hujis leiriba sakta asi yamna khoi red zone ga yamna nakna leiba jaga akhoi sambukhok sana sabi adagi yang popisi leiriba jaga asdagi hekching ga lonna ba jaga yamna khoi red zone ga thangnaba jaga adugumani aduguba jaga asda leijaba jina maram warakanda akhoi gi hujikse akhoi Manipur da lan se akhoi hujik leiribani la loigiba oitaragadi akhoi na lakhot moi khoi na lakhotkiba khulai ado akhoi karimta hairoi akhoi chumna leijaba akhoi civil akhoi mara paibini adubu hujik se Manipur gi irang leiriba yamna akhoi gi Manipur gi situation asida akhoi hujik leiriba irang sida maram oirakanda akhoi khulai khoi na puraga chakhibado akhoi tasina lungai jade maramdi akhoi hayang karigumba lala sina loikiba matamda akhoi mukhoina government na laaga commando na laaga domaina phabidragasu akhoi isana khangna akhoi mara paibina akhoi sarkar da akhoi sinajagani adubu hujik leiriba posidi akhoi yamna irang yam kanna leiba maram oirakanda mukhoina tawriba thabak se akhoi yaningde tasingna moina domaina phabige haitaragadi Manipur da hujik irang leitre haibagi moina aiba sahi ama akhoi da pibi taragadi mukhoina pugiba khulai ado yagani aduna taba oitaragadi akhoi khulai pugiba do akhoi isana yajaningde khulai phabara akwa matamda nungmai round kaya ama kapthokiba adagi akhoi bom kaptana tayar gas kaptana kaya ama tawki aduda akhoi iskundasu mukhoina iskundasu kapsandana iskungi satra ama ojana kannaba honaba kanda akhoi isingda akhoi nan makhongdo nanthadana isingdo nanthagibadagi makhongdo tektana hujik hospitalize tawdana leiri maram aduna mukhoina sumaina tawba haibase akhoi tasengna yajaningde akhoi tasengna condemn tawi mafam matam khanghandana ngasi bokda moina tharaiba aduga ahing oiro nungdil oiro nungdang oiro moina hekta mitai jida onjalaga tharaiba khulai jinjina mase akhoi defense ki damta akhoi leijabani aduna lanje government na tasengna lanje lephan ba taragadi akhoi na thamjariba khusu khulai je government da irena khoi selenda tawjagani tasengna moina lephan daba oibagi damakta akhoi na ngasi je khoi gi khunjajing kaidone kaida leibajini prajani soktanabgi habadi defense gi damakta akhoi na lan kapkani akhoi na lan heta moida hogani habigi wanati tasengna prajajing gi defense gi dam thamjaba poni ado moina smana lokhot bigre mado yamna koi nungai jade aduga ngasi government na santi leire haidana lauthok piri mase santi karamba makhan gi santi no aduga akhoi gi praja jing da ngasi adugi matik piri ba chaina sina karamba mawna mase relief camp da leiriba mase khullam ta hanjala lehen basu natri aduga santi na thambirba polajiri akhoi tasena yajaningde aduga amuk tasen mai koi gi kuki gi Zagajingda akhoi korming ni haidana sathariba akhoi state force gadigi central force na sapa matamdadi makhoi gi mamangda bokta kuki nupi jina khulai je pura ga salaga moi gi nupa jingda exchange tawraga sinarga moidi khoi gi lolhan bagi kanoda tawi madu akhoi gi forcing jina yengaga moi je lepaga akhoi laithoi adagi moina mungnaba matamda kuki nupi jinga moiga mungnaba matamda ju kuki nupi ju illaga lak na ilakba matamda no mutam moina tear gas kaptana force tawdana tawbuju leite aduna akhoi mitai da tawbiri je karino tasengna mitai khunai ji muthat pigi hairabra adu
मुथपिगे हारगदी अखोइजे ngasi खुदिमक जे सेलेंडर तौरगा अखोइजे लोइमा हादोक बिरो हाइजे अखोइगी साइड तगी हाइजनिंग